ꯃꯊꯟꯗꯅꯦ ꯆꯠꯈ꯭ꯔꯤꯁꯦ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯜꯂꯗꯤ ꯅꯣꯡꯂꯩ ꯅꯪ ꯃꯤꯡ ꯍꯣꯡꯒꯦ ꯍꯣꯡꯈ꯭ꯔꯣ ꯍꯤꯡꯕꯩ ꯀꯥꯟꯅꯗ꯭ꯔꯦ ꯏꯇꯥꯎ ꯅꯣꯡꯂꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯥꯕ ꯋꯥ ꯑꯣꯏꯅ ꯇꯧꯔꯅ ꯀꯣꯛ ꯐꯥꯁꯤ ꯀꯩꯅꯣ ꯀꯩ ꯈꯜꯂꯤꯒꯦ ꯌꯥꯏ ꯌꯥꯏ ꯑꯩꯒꯤꯗꯤ ꯅꯣꯏꯅ ꯍꯥꯏꯕꯗ ꯌꯥꯕ ꯃꯤꯅꯤ ꯑꯗꯣ ꯅꯣꯡꯂꯩ ꯅꯨꯡꯗꯥꯡꯗꯤ ꯃꯍꯤꯗꯣ ꯈꯔ ꯐꯖꯍꯟ ꯇꯥꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯅ ꯋꯥꯠꯇꯅꯕ ꯇꯧꯅꯤ ꯅꯣꯏꯅ ꯅꯤꯉꯣꯟꯕꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯃꯗꯤ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩ ꯂꯣꯏ ꯇꯧꯒꯅꯤ ꯅꯣꯡꯂꯩ ꯑꯩ ꯂꯩꯁꯤꯗꯤ ꯏꯇꯥꯎꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩ ꯂꯩꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯗꯤ ꯈꯪꯗꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯗꯤ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ ꯀꯩꯅꯣ ꯊꯣꯝꯕ ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯅꯦꯔꯣ ꯑꯁ ꯅꯠꯇꯦꯍꯦ ꯑꯦ ꯉꯥꯏꯈꯣ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗꯅꯦ ꯅꯨꯄꯤ ꯐꯥꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯃꯗꯨ ꯍꯦꯛꯇ ꯀꯧꯔꯁꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯍꯌꯦꯡ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯣꯛ ꯂꯣꯏꯁꯟꯒ꯭ꯔ ꯂꯣꯏ ꯀꯩꯅꯣ ꯃꯥꯅ ꯐꯥꯕ ꯅꯨꯄꯤ ꯑꯃ ꯐꯥꯎ ꯑꯝꯇ ꯁꯣꯏꯗ꯭ꯔꯤ ꯌꯥꯝ ꯅꯩꯕ ꯃꯤꯅꯤꯅꯦ ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯆꯥꯎꯋꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯐꯥꯕꯒꯤ ꯒꯥꯔꯤꯗꯤ ꯀꯝꯗꯧꯕ ꯑꯁ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯑꯦꯛꯁꯄꯔꯠꯅꯦꯃꯦ ꯒꯥꯔꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯗꯧꯅꯦ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯜꯂꯣ ꯊꯣꯝꯁꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣꯍꯦ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯦ ꯅꯨꯄꯤ ꯐꯥꯕꯩꯅꯤ ꯊꯨꯏꯍꯦ ꯃꯤ ꯀꯌꯥꯅꯣ ꯐꯥꯗꯣꯏꯁꯦ ꯊꯣꯝꯕ ꯈꯨꯝꯃꯣꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯊꯣꯝꯁꯥ ꯅꯪ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯑꯁ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯥꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯂꯥꯎ ꯆꯠꯁꯤ ꯑꯩꯉꯣꯟꯗꯅꯦ ꯃꯐꯝ ꯇꯥꯎ ꯅꯨꯄꯤ ꯐꯥꯕꯒꯤ ꯒꯥꯔꯤꯗꯤ ꯀꯗꯥꯏ ꯑꯩ ꯑꯣꯛꯇꯣ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯗ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯐꯥꯔꯤꯁꯤ ꯅꯨꯄꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯣꯝꯕ ꯅꯪꯒ ꯊꯣꯝꯁꯟ ꯅꯪꯒ ꯅꯕꯥꯅꯤ ꯍꯥꯟꯅ ꯍꯥꯠꯀꯅꯤꯀꯣ ꯏꯇꯥꯎ ꯒꯥꯔꯤꯒꯤꯗꯤ ꯑꯩ ꯁꯤꯜꯂꯛꯑꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯣ ꯄꯥꯏꯗꯦ ꯀꯣꯜꯗꯤ ꯆꯠꯂꯝꯃꯦ ꯑꯣꯞ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯍꯦꯟꯅ ꯈꯜꯂꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯔꯦ ꯃꯥ ꯌꯥꯔꯒ ꯃꯥꯏ ꯇꯧꯖꯔꯛꯑꯅꯤ ꯆꯠꯁꯦ ꯂꯥꯎꯗꯤꯔꯣ ꯃꯐꯝꯁꯦ ꯂꯃꯥꯡꯅꯤ ꯅꯪ ꯂꯥꯎꯔꯁꯨ ꯀꯅꯥꯝ ꯇꯥꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯕꯤꯌꯣ ꯅꯣꯡꯂꯩ ꯃꯅꯨꯡ ꯄꯨꯁꯟꯈ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯍꯟꯕꯤꯔꯝꯃꯣ ꯆꯠꯂꯒꯦꯕ ꯉꯔꯥꯡ ꯃꯥ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯊꯣꯝꯕ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦ ꯊꯣꯝꯕ ꯅꯪ ꯉꯁꯤ ꯈꯨꯖꯦꯛꯇꯤ ꯊꯣꯝꯖꯤꯜꯂꯛꯀꯅꯤ ꯄꯨꯁꯜꯂꯣ ꯄꯨꯁꯜꯂꯣ ꯆꯪꯉꯣ ꯂꯥꯎ ꯑꯩꯅ ꯅꯪ ꯐꯥꯏꯁꯦ ꯅꯪ ꯅꯨꯡꯁꯤꯕꯤꯗꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯐꯥꯔꯕꯅꯤꯅ
ꯄꯤꯈꯥꯎꯁꯦ ꯈꯔ ꯇꯣꯡꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯐꯨꯔꯤꯈꯥꯎ ꯇꯣꯡꯕ꯭ꯔꯥ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯐꯥꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯤꯔꯨꯅꯨ ꯀꯅꯥꯝ ꯀꯤꯔꯨꯅꯨ ꯁꯦ ꯄꯥꯏꯌꯣ ꯅꯨꯄꯤ ꯐꯥꯕ ꯌꯥꯗꯦꯅ ꯑꯩꯅ ꯄꯨꯊꯣꯛꯄ ꯁꯦꯜ ꯄꯤꯔꯝꯗꯗꯅ ꯃꯤꯉꯣꯟꯗ ꯅꯥꯟꯊꯣꯛꯑ ꯆꯦꯟꯒ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ ꯅꯣꯏꯁꯨ ꯁꯦꯟ ꯈꯔ ꯍꯥꯞꯄꯨ ꯀꯩꯅꯣ ꯑꯩ ꯑꯣꯛꯇꯣ ꯊꯥꯎ ꯍꯥꯟꯅꯕ ꯑꯁ ꯆꯅꯝꯅꯦꯍꯦ ꯅꯪ ꯑꯣꯛꯇꯣ ꯁꯤꯁꯨ ꯁꯤꯖꯤꯟꯅꯗꯅ ꯒꯥꯔꯤꯅ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯊꯣꯝꯁꯥ ꯃꯊꯪ ꯅꯨꯄꯤ ꯐꯥꯕꯒꯤ ꯑꯣꯔꯗꯔꯒ ꯂꯩꯔꯗꯤ ꯈꯔ ꯍꯥꯏꯔꯛꯑꯣꯍꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯍꯦ ꯐꯔꯦ ꯅꯣꯏ ꯆꯠꯅꯕ ꯇꯧꯔꯣ ꯌꯨꯝꯗ ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯁꯤꯅ ꯅꯪꯒꯤ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯇꯥꯅꯤꯅꯦ ꯑꯣꯏ ꯑꯣꯏ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯀꯥꯎ ꯆꯠꯈꯤ ꯏꯌꯨ ꯍꯥ ꯇꯧꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯑꯣꯏꯔꯣꯏ ꯈꯪꯉꯦꯕ ꯀꯩꯗꯧꯔꯤꯒꯦ ꯅꯣꯏ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯅꯦꯍꯦ ꯊꯤꯌꯨꯁꯤꯂꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯂꯣꯜꯂꯤ ꯂꯥꯛꯑꯣ 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 ꯐꯝꯃꯣ ꯐꯝꯃꯣ ꯂꯥꯏꯟ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯩꯅꯤ ꯅꯣꯏꯅ ꯊꯤꯕꯨꯡꯗ ꯑꯣꯏꯔꯣꯏꯌꯦ ꯑꯝꯇ ꯑꯣꯏꯔꯣꯏꯌꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯔꯛꯑꯦꯅꯦ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯃꯨꯛ ꯐꯥꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯐꯥꯕꯁꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯅꯦꯕ ꯍꯥ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯅꯦꯕ ꯉꯁꯤꯁꯨ ꯌꯥꯝ ꯂꯥꯏ ꯐꯥꯔꯤꯕꯣ ꯍꯌꯦꯡꯁꯨ ꯂꯥꯏ ꯐꯥꯔ ꯂꯣꯏ ꯀꯩꯅꯣ ꯁꯣꯏꯗꯅ ꯐꯥꯁꯦꯕ ꯑꯁ ꯋꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯏꯆꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯇꯝꯁꯨ ꯊꯦꯡꯉꯦ ꯀꯝꯗꯧꯁꯤꯒꯦ ꯐꯣꯟ ꯌꯥꯎꯔꯗꯤ ꯑꯩ ꯀꯣꯜ ꯑꯝꯇ ꯇꯧꯖꯒꯦ ꯑꯁ ꯍꯩꯃꯥ ꯐꯣꯟꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯐꯥꯎ ꯑꯝꯇ ꯊꯤꯟꯕꯤꯔꯝꯒꯦꯔꯥ ꯑꯗꯣ ꯃꯣꯏ ꯂꯝꯕꯤꯗ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯔꯦꯁꯦ ꯑꯩ ꯌꯥꯅꯕ ꯇꯧꯔꯒꯦ ꯑꯁꯤꯗ ꯑꯅꯛꯄꯗꯅꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯂꯩ ꯃꯣꯏꯗ ꯆꯪꯉꯒ ꯀꯩ ꯀꯩꯅꯣ ꯈꯟꯅꯔꯨꯔꯁꯤ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯗꯥꯊꯟꯌꯥ ꯂꯥꯛꯑꯝꯃꯤꯔꯣ ꯇꯣꯝꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯅꯣꯏ ꯆꯦ ꯅꯤꯡꯉꯣꯜ ꯂꯩꯍꯧꯕ꯭ꯔꯣ ꯗꯥꯊꯟꯌꯥ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯑꯩꯈꯣꯏ ꯆꯦ ꯅꯤꯉꯣꯟꯗꯣ ꯆꯦꯜꯂꯦꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯍꯧꯋꯤ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯀꯧꯆꯣꯅ ꯊꯣꯛꯂꯛꯏꯅꯤ ꯑꯗꯣ ꯗꯥꯊꯟꯌꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯁꯨ ꯂꯩꯁꯤꯗꯤ ꯑꯩꯅꯁꯨ ꯏꯆꯟꯒꯤꯗꯃꯛꯇ ꯑꯉꯝꯕ ꯍꯣꯠꯅꯗꯣꯏꯅꯤ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯍꯤꯡꯒꯅꯤ ꯗꯥ ꯊꯥꯅꯤꯜ ꯑꯩ ꯂꯩꯁꯤꯗꯤ ꯗꯥ ꯊꯥꯅꯤꯜꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯁꯦ
ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯦ. The person you are calling is currently busy. Please call again later. ꯇꯥ ꯊꯣꯏꯕꯗꯣ ꯑꯣꯏꯅ ꯇꯧꯔꯒꯦ. ꯍꯜꯂꯣ ꯀꯅꯥ ꯇꯥ ꯊꯣꯏꯕ ꯑꯩꯅꯦ ꯅꯤꯡꯉꯣꯜꯅꯦ. ꯑꯣ ꯍꯩꯃꯥ ꯅꯤꯡꯉꯣꯜ ꯀꯩ ꯂꯩꯔꯦ ꯇꯥ ꯊꯣꯏꯕ ꯅꯣꯏꯅꯁꯨ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯝꯃꯅꯤ. ꯑꯦ ꯂꯧꯗꯦꯗ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯇꯥ ꯊꯣꯏꯕ ꯅꯆꯜꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ. ꯗꯥ ꯊꯥꯅꯤꯜꯒ ꯑꯩꯒ ꯎꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ. ꯑꯩ ꯇꯥ ꯊꯣꯏꯕꯗ ꯍꯥꯏꯖꯔꯤ. ꯃꯥꯒ ꯑꯝꯇꯪꯗꯤ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ. ꯅꯤꯡꯉꯣꯜ ꯑꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗ ꯃꯤꯅ ꯎꯔꯒꯁꯨ ꯐꯖꯕ ꯅꯠꯇꯦ ꯊꯥꯅꯤꯅꯁꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯒꯦ ꯇꯥ ꯊꯣꯏꯕ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯝꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ. ꯕꯦꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯇꯥ ꯊꯣꯏꯕ ꯑꯩ ꯊꯝꯃꯒꯦꯀꯣ. ꯇꯥ ꯊꯣꯏꯕꯅ ꯑꯝꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ. ꯊꯥꯅꯦꯟ ꯐꯖꯅ ꯍꯥꯏꯅꯧꯀꯣ ꯊꯣꯏꯕ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯥꯒ ꯎꯅꯕꯒꯤ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯗꯣ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯆꯠꯂꯣ ꯑꯥꯗ ꯉꯥꯏ ꯂꯩꯔꯦ ꯆꯠꯂꯣ ꯗꯥ ꯊꯥꯅꯤꯜ ꯑꯩꯒ ꯎꯅꯕꯁꯦ ꯍꯩꯅꯗꯕ꯭ꯔꯥ? ꯅꯤꯡꯉꯣꯜ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈꯤꯗꯧꯔꯕꯅꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯗꯥ ꯊꯥꯅꯤꯜ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯅꯐꯝꯗ ꯑꯩꯒꯤ ꯋꯥꯍꯩ ꯇꯥꯕꯤꯅꯅꯕ ꯃꯇꯝ ꯂꯩꯔꯔꯣꯏꯗ꯭ꯔꯣ? ꯅꯤꯡꯉꯣꯜ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯌꯣ ꯅꯆꯤꯜ ꯄꯦꯟꯅꯕ ꯃꯥꯅꯦ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯑꯩꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯪꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕꯤꯅꯦ ꯅꯤꯡꯉꯣꯜ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯁꯤꯅ ꯑꯩꯕꯨ ꯑꯋꯥꯕ ꯍꯦꯟꯅ ꯄꯤꯔꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯅꯪꯕꯨ ꯋꯥꯍꯟꯒꯗꯕ ꯅꯪꯉꯣꯟꯗ ꯌꯦꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯞꯊꯣꯛꯈꯤꯒꯦ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯗꯥ ꯊꯥꯅꯤꯜ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯤꯌꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯦ ꯗꯥ ꯊꯥꯅꯤꯜ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ ꯑꯩꯒꯤꯗꯃꯛ ꯗꯥ ꯊꯥꯅꯤꯜꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯅꯤꯡꯉꯣꯜ
ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯑꯃꯨꯛ ꯁꯣꯏꯈꯤꯕ ꯈꯣꯡꯐꯝꯗꯨꯅ ꯅꯁꯥꯕꯨ ꯋꯥꯍꯟꯒꯅꯨ ꯀꯩꯒꯤ ꯅꯪ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯅꯪꯅ ꯂꯥꯏꯕꯛ ꯊꯤ ꯈꯜꯂꯤꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅꯤꯉꯣ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ ꯈꯟꯕ ꯇꯥꯕꯅꯤ ꯊꯥꯅꯦ ꯅꯪꯅ ꯑꯩꯕꯨ ꯁꯤ ꯌꯥꯝ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯥꯅꯦ ꯅꯪꯒꯤ ꯑꯣꯏꯌꯨ ꯌꯥꯔꯣꯏꯗꯕ ꯑꯩꯁꯦ ꯁꯤꯈ꯭ꯔꯣꯔ ꯊꯥꯅꯦ ꯍꯥꯏꯗꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯐꯔꯦꯁꯦ ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩ ꯀꯩ ꯉꯝꯕꯨꯒꯦ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯨ ꯏꯆꯟ ꯃꯤꯃꯤꯅꯁꯨ ꯄꯦꯟꯖꯅꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯌꯨ ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜ ꯅꯪꯒ ꯊꯥꯅꯤꯡꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯊꯨꯡꯅꯕ ꯊꯨꯡꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯈ꯭ꯔꯕ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯃꯥꯏꯈꯨꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯈꯪꯅꯖꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯂꯦꯝꯕ ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯅꯪꯒꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯅꯕꯨꯡꯅꯤ ꯂꯦꯝꯕ ꯅꯪ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯊꯥꯅꯤꯟ ꯊꯣꯏꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯂꯥꯜꯂꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯁꯨ ꯆꯨꯝꯃꯤ ꯃꯁꯤꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥ ꯐꯣꯡꯗꯣꯛꯆꯕꯅꯤ ꯅꯪ ꯃꯥ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣꯏꯁꯤꯜ ꯂꯣꯏꯁꯤꯟꯕ ꯈꯛꯇꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯤꯡꯉꯣꯜ ꯃꯁꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯅꯨꯃꯤꯠꯇꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ ꯅꯪꯒꯤꯗꯃꯛ ꯊꯥꯅꯤꯡꯅ ꯀꯌꯥꯝ ꯈꯟꯖꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪꯒ ꯊꯥꯅꯤꯡꯅ ꯅꯨꯡꯁꯤꯅꯕꯒꯨꯝ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯃꯤꯁꯛ ꯂꯩ ꯃꯇꯝꯗꯣ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯂꯦꯝꯕ ꯄꯦꯅꯥꯎꯗꯣ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯏꯀꯥꯏꯔꯝꯒꯅꯤ ꯀꯣꯛ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯍꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯤꯡꯉꯝꯃꯣꯏꯁꯤꯗ ꯂꯩꯌꯦ ꯃꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯃꯤ ꯍꯥꯏꯔꯦ ꯐꯩ ꯁꯤꯗꯕꯨ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯩꯗ ꯄꯥꯝꯗ꯭ꯔꯤꯅꯣꯕ ꯑꯩꯈꯣꯏꯗꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯍꯥꯟꯅ ꯌꯥꯗꯝ ꯅꯣꯏꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅꯅꯦ
ꯅꯣꯏ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛ ꯀꯣꯏꯅꯔꯣꯗꯅ ꯑꯩꯗꯤ ꯌꯥꯖꯔꯤ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯗ ꯂꯦꯝꯕ ꯑꯩꯈꯣꯏꯗꯤ ꯂꯩꯖꯔꯦ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯍꯥꯟꯅ ꯀꯣꯏꯔꯝꯃꯅꯤ ꯑꯣ ꯑꯗꯨ ꯕꯕꯥ ꯑꯣ ꯑꯩꯅꯗꯤ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯍꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯃꯨꯟꯅ ꯈꯟꯖꯧ ꯑꯦ ꯉꯥꯏꯈꯣꯏ ꯇꯨ ꯑꯥꯗ ꯂꯩꯅꯥꯁꯨ ꯂꯥꯛꯑꯦ ꯑꯁꯤ ꯑꯅꯤꯁꯤ ꯎꯅꯤ ꯈꯟꯕꯗ ꯀꯣꯂꯦꯖꯀ ꯂꯥꯛꯇꯧ ꯇꯜꯂꯝ ꯃꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯤꯗꯤꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯁꯛꯇꯥꯁꯤꯒ ꯍꯣ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯑꯁꯤꯒꯨꯝꯕꯁꯤꯗꯅꯦ ꯑꯩꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯣꯛꯆꯔꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯏꯕꯣ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯇꯣ ꯑꯁꯣꯝꯗꯁꯨ ꯑꯃꯁꯦ ꯃꯨꯡ ꯂꯨꯝ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯗ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯣꯏꯔꯣꯝꯗ ꯌꯦꯡꯉꯣ ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ ꯑꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯀꯥꯏꯕꯁꯨ ꯈꯪꯕꯖꯥꯠꯅꯦ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯌꯥꯎꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯦꯝꯕ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯩꯕꯨ ꯅꯪꯅ ꯊꯤꯅ ꯊꯤꯅ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯅꯦꯁꯨ ꯍꯥꯏꯁꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ